People's Alliance for Peace and Progress Manipur PAPPM na mass campaign ama chathakhre. Ngasi chathakhiba campaign adugi maruoiba pandamdi handak lakadoriba 19 suba Lok Sabha election asida thoglakliba intending candidates sing asina makoina vote kakraba matungda Manipur gidamakta kari tawrakadabano haibasing adu mayek sengna khangandaba maruoina Manipur miyamna pamliba NRC suri bok tawba amadi article 371C na chingba amadi lan asina maram oiraga laikhidraba sing adugi makoina vote kakraba matungda makoigi care amadi settlement karamna tawgani haiba amata yaude Congress party na su makoigi manifesto da yauriba reconciliation commission ama semduna Manipur da politically amadi administratively solution purakpa ngamnaba khotnagani hariba asi immigrants kuki singa administration khaidokuna solution purakadoribra amadi INC gi general secretary Bhakta Charandas na lan asi maitaina haubani haina fongdokhiba adusu laibak thibani haina People Alliance for Peace and Progress Manipur gi president Mayang Lambam Bobina fongdokhi Kainoje Manipur da pege reconciliation commission ama semgani aduga Manipur da politically and administratively solution program mo khone gani hai abi ki ga koi illegal ki immigrating hai tare ko illegal ki immigrating jiga koi jiga politically and administratively solution porakadoi ra ba hai sine aina mayam da hangni illegal ni khang taradi moje phajana khanto ga deport to pri mo da mo ga ko politically and administratively wali sanan kana hai ba Congress sigi manifesto da jaw 5.5 suje masi jam confusing oi ba poda mani then another apoi da kunna ga leiri ba lan jaw ga leiri ba mi jing da jam mo sokpa mana apoi ge lai je mo ge INC gi general secretary Bhakta Charandas da lan je mai na hobuni kana hai ba tari ogum da mo gi business lin ta da mai na changna ga mo gi centenary gate mai thab da yin polopani kana hai bu jing je si je clear jo oi de hana to yo phatum jing je masi ju do ko ma changi kari to mi hai ba not only Congress ka tana BJP gi ju apoi da kari to mi kari asoi go lai apoi da masi ko su jam wa ri me an je hai ba ko gi mamang ta ki politician me jingina tawgudu mathau tawgudu ko gi ngaplo constitutional or ba ku ngaplo me am ku gi doctor di ni na ai adugi kolau duni ngasi akoina template ke loina na miyam da bhap ta na ba chaijabani Manipur miyam fazana vote thada da buju togi ko vote thada biyo adu vote thada ba matam kana no thada bije akoi gi ngaplo je kana na ko ngandoi no hai gi miyeng da vote thada bi musi ai